Karamba? Name. ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡ ꯆꯨꯈꯤꯕ ꯃꯔꯨꯑꯣꯏꯅ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯝꯐꯥꯜꯗ ꯆꯦꯜꯂꯤꯕ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯁꯤ ꯌꯥꯝꯅ ꯊꯨꯅ ꯋꯥꯡꯈꯠꯂꯛꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯏꯁꯤꯡ ꯄꯥꯊꯔꯛꯄꯗꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯟꯖꯦꯟꯊꯣꯡꯗꯒꯤ ꯑꯋꯥꯡꯂꯣꯝꯗ ꯈꯔ ꯆꯠꯈꯠꯂ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯅꯣꯡꯄꯣꯛ ꯊꯣꯡꯗꯒꯤꯅ ꯈꯤꯇꯪ ꯆꯠꯊꯔꯛꯄ ꯍꯥꯏꯔꯤꯕ ꯀꯪꯂꯥ ꯅꯣꯡꯄꯣꯛ ꯊꯣꯡ ꯑꯃꯗꯤ ꯁꯟꯖꯦꯟꯊꯣꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯗꯤꯝꯗꯥꯏꯂꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯨꯔꯦꯜ ꯏꯁꯤꯡ ꯄꯥꯊꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯛꯀꯣꯟꯒꯤ ꯑꯦꯔꯤꯌꯥ ꯀꯣꯅꯨꯡ ꯃꯃꯥꯡ ꯋꯥꯡꯈꯩ ꯅꯣꯡꯃꯩꯕꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯏꯁꯤꯡꯁꯤ ꯆꯦꯟꯊꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯅ ꯎꯕꯤꯔꯤꯕ ꯏꯆꯦꯜ ꯑꯁꯤꯅꯤ ꯃꯁꯤ ꯑꯗꯨꯝ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯕꯒꯦ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯤꯕ ꯏꯔꯩ ꯑꯁꯤꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯄꯥꯊꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯊꯣꯟꯖꯤꯜꯂꯒ ꯁꯦꯝꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯔꯤ ꯃꯔꯨꯑꯣꯏꯅ ꯃꯐꯝ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯌꯥꯃꯨꯛ ꯁꯥꯡꯅ ꯄꯥꯊꯕꯒꯦ ꯍꯥꯏꯕꯗꯨ ꯂꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯏꯔꯩꯁꯦ ꯌꯥꯝꯅ ꯀꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯦꯁꯀ꯭ꯌꯨꯒꯤ ꯂꯥꯛꯏꯕ ꯃꯤꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯃꯈꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯆꯪꯕ ꯅꯠꯇ꯭ꯔꯒꯗꯤ ꯈꯔ ꯈꯨꯗꯣꯡ ꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯀꯔꯝꯕ ꯃꯐꯝꯗ ꯊꯣꯟꯅꯕ ꯍꯣꯠꯅꯔꯤꯕꯒꯦ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯖꯒꯦ Ako'y konung mamang sa isay iray yam na kalle ay baje iray asukimati kalle tangan jene sile iray je asukimati kalle ising je kanorom dagi patharak pone infan toren dagi ay tare iray je asukimati kalle ay tare कोई सारे एसपी नहीं इम्फाल ईस्ट की मनुंग चन्ना कोई ऑल इंडिया रेडियो कम्प्लेक्स पुम थुमख्रे तबक तब याखिद्रे अदुमकु कोई म्यांग इम्फाल लेबा मखोगी अतोप स्टेशन है बतारे मसुदेसिदगी मरुई पाउसिंग पानबदमक सेम सारी है वफम थमी अदुमकु इसिंग सिचेन म लेप्तबनिना सुमाना सुम मतम सांगना सिदलक तारगदी अफम पाक्सिना जाव थोक्तुना ममांग सिहिदे थोकिबा दुदगी हेना खुदोंग चादब मायो नगदर हाइबगी चिंगनाबा नुंगांगबा सावंगलरी नकल अमरोंदा इम्फाल वेस्ट की वफम क्यारसु तुरेल सिंह कारक याबगी चिंगनाबा लेबदगी मियामना तोहान तोहान मेरे अथॉरिटी सिंह तानारगा अमदे लोकल लीडर सिंह सिंह तानारकांदा तुरेल मपांदा इसिंग थिंगबा अमदि पल थिंगबा अदु इसिंग पाथोरकदबा सिंह सेबेनबगी ममी चांग तारी मखा ताबा पाउ पुजरके हौजिगे नदी एसकेडीपी न्यूज़ पावगिदमा किटमयुम प्रेमचंद इम्फाल
यारो से मैं पाधरे तो इसे लहरों पर मना से खोंग ले रहे लहरों मना कोई रोजन हुई कुंडों मया ने कालो या हुई कुंडों ने यारो से वही काय रे लहरों पर से ले रहे इंसी फाद रहे कुछ ही पातुक तो आगा फ्लो देखो मामा जो आसिफ फ्लो दे तो वैसे कोई इतना तेज से आ रहा है पानी पंगई रोड No, đi cái máy đi. Ăn hết cơm. जगह ले रहेน่าจะไม่ได้เนี่ยใกล้มาป่ะน่าจะ신기가 한다 ꯂꯝꯕꯤꯁꯦ ꯆꯠꯄ ꯌꯥꯗ꯭ꯔꯦꯕꯀꯣ ꯂꯝꯕꯤꯁꯦ ꯁꯤꯗ ꯅꯤꯡꯈꯥꯏꯗꯣꯏ ꯇꯧꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯆꯠꯍꯟꯗ꯭ꯔꯕ 오케이. ꯃꯁꯤꯒꯤ ꯑꯣꯏꯅ ꯅꯤꯡꯈꯥꯏꯈ꯭ꯔꯕ꯭ꯔꯥ? ꯅꯪ ꯉꯁꯤꯒꯤꯗꯤ ꯄꯥꯗꯤ ꯄꯥꯊꯈ꯭ꯔꯦ ꯄꯥꯊꯕꯗꯣ ꯈꯔ ꯄꯥꯊꯕ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯣꯟꯕ ꯍꯧꯔꯦ ꯆꯤꯡ ꯂꯩꯕꯥꯛ ꯀꯩꯀꯥ 오케이, 오케이. ꯑꯗꯣ ꯂꯝꯕꯤ ꯆꯠꯄ ꯌꯥꯗ꯭ꯔꯦꯕꯀꯣ. ꯂꯝꯕꯤꯁꯦ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯅꯤꯡꯈꯥꯏꯗꯣꯏꯒꯤ ꯀꯩꯅꯣ ꯀ꯭ꯔꯦꯛ ꯆꯠꯂ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯆꯠꯍꯟꯗ꯭ꯔꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯂꯥꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ? ꯈꯔ ꯂꯥꯛꯈ꯭ꯔꯦ ꯑꯌꯨꯛꯇ ꯈꯔ ꯂꯥꯛꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯥꯛꯇ꯭ꯔ ꯃꯥꯜꯂꯦ ꯍꯥꯟꯅꯗꯤ ꯂꯥꯛꯑꯝꯃꯦ ꯑꯗꯣ ꯏꯁꯤꯡꯁꯤ ꯅꯦꯝꯊꯈ꯭ꯔꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯏꯁꯤꯡꯁꯦ ꯈꯔꯗꯤ ꯄꯥꯊꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯕ꯭ꯔꯥ? ꯍꯧꯖꯤꯛꯁꯦꯀꯣ ꯑꯁꯣꯝ ꯃꯃꯥꯡꯂꯣꯝꯗ ꯈꯔ ꯀꯥꯏꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪꯗꯤ ꯅꯦꯝꯊꯔꯛꯑꯦ ꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯊꯣꯡꯒꯤ ꯃꯄꯥ ꯑꯗꯨꯗꯅꯤ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯊꯣꯡ ꯑꯁꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯐꯥꯎꯅꯔꯤꯕ ꯇꯨꯔꯦꯜ ꯑꯃꯅꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯍꯥꯏꯒꯠꯈꯤꯕ ꯍꯥꯏꯕꯗꯤ ꯈꯨꯔꯥꯏ ꯀꯣꯊꯤꯕ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡ ꯑꯃꯗꯤ ꯄꯥꯡꯒꯩ ꯇꯥꯈꯤꯒꯗꯕ ꯂꯝꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯪꯕ ꯄꯥꯎꯗ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡ ꯃꯄꯥꯗ ꯇꯨꯔꯦꯜ ꯂꯧꯅꯝꯕꯥꯜ ꯀꯥꯏꯔꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯄꯥꯊꯔꯛꯄꯗꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯒꯥꯔꯤ ꯈꯔ ꯅꯠꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯍꯥꯏꯗꯅ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯂꯝꯂꯣꯡ ꯊꯣꯡ ꯑꯁꯤꯗꯒꯤ ꯃꯈꯥ ꯄꯥꯡꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯂꯝꯕꯤꯗ ꯆꯠꯈꯤꯒꯗꯕ ꯃꯤꯅꯨꯊꯣꯡ ꯇꯥꯒꯗꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯁꯤꯒꯤ ꯑꯣꯏꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯊꯥꯡꯖꯝ ꯂꯩꯀꯥꯏ ꯈꯨꯔꯥꯏ ꯊꯧꯗꯥꯝ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯕꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯈꯨꯔꯥꯏ ꯀꯣꯊꯤꯕ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯑꯀꯣꯏꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯂꯧꯅꯝꯕꯥꯜ ꯑꯁꯤ ꯀꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯗꯧꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ
इचाउ थोलगद्रा हाइदना अखोगी मिपाइनब पोक्नरुरबनी अदुबु लेकाइगी लैरिबा मियोय क्याना थोलगलगा हाइबा लौनमबाल काइबसिंग असि मेंसिनदना अंगम थाक्ता होनदना हजि फाबु ओइनदि खरा साफबगी फिबमदा लैरि अदुबु करिगुम्बा नोंग असिना मखाताना सुरकलबदि अखोगी फनमक खोइना तुरेल लौनमबाल मेनब होनरबसु सोइदना अखोगी तुरेलगी लौनमबाल सि काइरगा सोइदा इसिंग पाथरपगी फिबमदा लैरि हजि फाबु ओइना एसकेटीबी दमकता हिरमसिंग मतंग पाउजुम आलू किजु कायरे जे Hajang kai dah lukis. Ini ada kita meriah ni tu. Mungkin lah ni sedia. Ya, ini kok. Alu kisu kai, alu cek ke jaga tu saya. Alu makan lekai kisu kai ni sila. Alu lapak, sakilo paki. Cái này dùng cái lưỡi cung đấy, lưỡi tàu đấy, lampak cái saki lampak, lung tung đấy, chỉ tiếng mà làm gì, anh ngang được chưa được?